ꯉꯁꯤꯁꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯒꯦ ꯇꯧꯔꯝꯕꯅꯦ ꯑꯗꯨꯕꯨ ꯌꯨꯇ꯭ꯌꯨꯕꯀꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ 1000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯨꯗ꯭ꯔꯒꯗꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯕꯁꯦ ꯌꯥꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯊꯪꯒꯤ ꯑꯩꯈꯣꯏ 1000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯨꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯧꯗꯣꯔꯤꯕ ꯂꯦꯁꯟꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯋꯥꯔ ꯃꯁꯤꯡ ꯊꯤꯕꯅꯦꯕꯀꯣ ꯃꯃꯥꯡꯒꯤ ꯀ꯭ꯂꯥꯁꯇ ꯇ꯭ꯔꯦꯡꯒꯜ ꯃꯁꯤꯡ ꯊꯤꯕ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯨ ꯌꯦꯡꯍꯧꯗꯕꯈꯩꯗꯨꯅ ꯑꯗꯨꯒꯤ ꯂꯤꯡꯛꯇꯣ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯁꯨ ꯌꯥꯝ ꯇꯣꯏꯅ ꯑꯦꯛꯖꯥꯝꯗ ꯍꯪꯒꯟꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯤꯇꯪ ꯇꯞꯅ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯉꯔꯥꯡ ꯇ꯭ꯔꯦꯡꯒꯜꯒꯤ ꯃꯁꯤꯡ ꯊꯤꯕꯗꯨꯗ ꯑꯩ ꯈꯤꯇꯪ ꯊꯨꯅ ꯆꯠꯃꯟꯈꯤꯗꯅ ꯏꯁꯥꯗꯁꯨ ꯅꯔꯚꯁꯀ ꯆꯠꯈ꯭ꯔꯦꯕ ꯅꯔꯚꯁ ꯆꯠꯄꯗꯨꯅ ꯀꯥꯜꯀꯨꯂꯦꯁꯟꯗ ꯂꯥꯟꯕ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯂꯣꯏ ꯆꯨꯝꯃꯦꯕ ꯄ꯭ꯔꯣꯁꯦꯁ ꯆꯨꯝꯃꯦ ꯀꯟꯁꯦꯞ ꯂꯣꯏꯅꯃꯛ ꯆꯨꯝꯃꯦ ꯂꯣꯏ ꯀ꯭ꯂꯤꯌꯥꯔꯅꯤ ꯖꯁ ꯀꯥꯜꯀꯨꯂꯦꯁꯟꯗ ꯏꯔꯔ ꯃꯆꯥ ꯃꯆꯥ ꯈꯔ ꯌꯥꯎꯔꯛꯑꯦꯕꯀꯣ ꯌꯥꯝꯅ ꯑꯩꯅ ꯊꯨꯃꯟꯈꯤꯗꯅ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯂꯦꯁꯟꯁꯦ ꯍꯧꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗꯀꯣ ꯑꯩꯒ ꯃꯥꯟꯅꯅ ꯁꯨꯝ ꯆꯠꯃꯤꯟꯅꯁꯦꯕ ꯑꯗꯨꯝꯁꯨ ꯆꯦ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯑꯩꯅ ꯇꯧꯔꯛꯇꯣꯏꯁꯦ ꯍꯥꯏꯕꯒ ꯑꯗꯨꯝꯁꯨ ꯆꯦꯗ ꯑꯗꯨꯝ ꯏꯁꯟꯕꯤꯌꯣꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯁꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯗꯣꯝꯁꯨ ꯍꯦꯟꯅ ꯅꯣꯂꯦꯖꯇꯣ ꯂꯩꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕꯀꯣ ꯍꯧꯔꯁꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯡꯒꯜ ꯁ꯭ꯀ꯭ꯋꯥꯔꯁꯦ ꯃꯁꯤꯡ ꯊꯤꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗꯅꯦꯀꯣ ꯇꯥꯏꯞ ꯃꯈꯜ ꯑꯅꯤ ꯂꯩꯌꯦꯕ ꯁ꯭ꯀ꯭ꯋꯥꯔ ꯕꯣꯛꯁꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕꯀꯣ ꯈꯤꯇꯪ ꯇꯞꯁꯦ वन टू थ्री वन टू थ्री फोर सिदा मसिंग थीजे हारेबको अदा सिदा होजिक कोन लेइसे मानद्रेबा मसिंगजेको रोदा अहुम लेरे कलम दना मरी लेरेबको अदारगदि सिगी सिगुम्बा टाइप से सिना टाइप 1 थोंजलाजेबा खोना खा अनि लेनेबको सि टाइप 1 नेबा टाइप 1 सिदना कनोगा रो मसिंगा कलम मसिंगा जे मानदबा सिना कमाइना होय काय मतंदने कोना फॉर्मूला अमा सिदा सिनानेबको 3 गा 4 गा नेबा को कलम दना क्या लाइबा कलम दना रो दना क्या लाइबा रो दना 3 कलम गिने क्या लाइबा मरी को कलम गिना मरी अदागदि सि बो सि पुथोका हागदिने 3 into 4 equal to क्या ताब्रा ताइको हाइबदि सिगे 3 जिना रो गी 3 जे को कलम जिना सिगे 4 जिना कलम गी 4 जे अदागदिने सिगे मखादा थमक्तोइसे सिगी हेक सिदगी हेक पिकपा मसिंगदो अदु थमदने मखासिदना सिदना 2 लानेबा अदुगा 4 दगी अम हेक पिकथाबना 3 अदगी 2 दगी हेक पिकथाबना 1 अदुगा 3 दगी पिकथाबना 2 सिजे करम करम तौगदे हाय तागदिने 0 ताजेबो तौगनेबा खोनाको अदागदि 1 दगी पिकथाबना 0 अदु सि 2 गिना 1 तादि येंगसे 3 4 जा 12 3 2 जा 6 2 1 जा 2 1 0 0 को अदुदुगा सिजे कोना प्लस तौसलानेबा 6 7 8 9 10 1 carry 1 लाए अदुगा 1 सिगा 20 केनदाइको अदागदि हाइरिबा सिगी फिगर जिना फॉर्म तौदोरिबा सेमगम ngमदोरिबा स्क्वायर से 20 नेबको अमुका लके करिगुम्बा रोगा कलम गसे मानरमद्रबको अदो तारगदि सिगी हाइबा फॉर्मुला माना सिगी मेथड से सिनगनेबा कमाइना रोगी मसिंगदुने सिनर सिगी 3 जिना रोगी मसिंगदो अदो सिना कलम गी मसिंगजे सिदा खने किनिया किंता लेतेको मैमनसु दुम प्रैक्टिस तौबियो मसिंग थिबियो प्रैक्टिस तौबियो अदुगा सिमा खितंग लाइरेको मसिंग खितंग सखलके अमगा 1 1 2 3 4 5 minus सिदा मु चावरेको दादि सिदा मसिंग मु थिराजेबा कलम क्या लेबा कलम ना 5 को कलम जिना 5 अदुगा रो जिना 6 जिना 6 अदागदि हाइरिबा सिगी फॉर्मूला सि मतुंगिना को लासी 5 into 6 अमलानी अदि 5 तगी हेक पिकथाबदि 4 लानी 6 तगी हेक पिकथाबना
5 ꯂꯥꯛꯑꯅꯦꯕ ꯑꯗꯩ ꯁꯤ ꯃꯊꯪꯗ 4ꯗꯒꯤꯗꯤ 3 5ꯗꯒꯤꯅ 4 2 3 ꯑꯗꯒꯤ 1 2 0 ꯀꯣ 5 6 30 5 4 20 3 4 2 2 3 6 2 1 2 ꯃꯌꯥꯝꯁꯨ ꯑꯗꯨꯒ 1 0 0 ꯂꯥꯛꯀꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯣꯠꯄꯤꯌꯨꯀꯣ ꯑꯗꯨꯗꯤ ꯁꯤꯗ ꯑꯃꯨꯛ 6 7 8 9 10 0 carry 1 3 4 5 6 7 70 ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯏꯀꯣ 시기 피거지나 폼 तौदोरिबा स्क्वायर मसिंजे 70 नेबा सिदा खेनाबा कै उइ अमु उइ को हाइबदि सोना कंदना रो गे मसिंना हन इरे सोना कंदना कलंग मसिंग हन इरे ना मा को सिखनाय को आदा समानेबा अनि जे समानै अदुदा अदो सिदा सुमहन्दु जे ngसाइगी सिगी मखथा ता पुधरक बजे अमम 1 100 हन पुधरक बजे सी मुसु लोइ मानेबा अदुना रो ना होगेरा कलम ना होगेरा आंसर चप मानेबको सिदा केमता खिनिङाइ लेतिबो केमताको सिना अहामबगी ताइवानगी ताइवान केदरबा रोगा कलम बजे मसिंग मानदबो मतमदा सिगी फॉर्मूला जे तवरगा सिनानेबो राइको टाइप 2 मियंगसे टाइप 2 दना मखनि यंगदसे ngसाइगी चप मानब हाइबदी रोगा कलम गसे चप मानबजे असि यंगसेबो मरुआइन एग्जाम सिंग याम तोइना हंगबने सी क्वेश्चन जिको अखोइगी मतम जिन नंगदबे तो उबदा स्क्वायर मसिंग थीनिंगदा त नंग हौदबनेबो अदुना सिगी फॉर्मूला सिनबियो टाइप 2 गिना क्या है टाइप 2 गिना साइगे कनो से ले मन हला से को सिदा यामना फसबा आइडिया मु पुथोरकेबको रो का कलम गसे समानरेबो तादि रोजु 3 लाने कलमसु 3 लाने सिबो गेंताइको अदु तारगदि सिगना मुने फॉर्मूला म पाला पांचला जेबको समान तारगदि यामना समबिदा 1 स्क्वायर 2 स्क्वायर 3 स्क्वायर सिदा 3 स्क्वायर इजे केना तारगदि लास्ट की डिजिट से 3 ने हाइदि अहुम द हेंदेना को अदुना से 3 रखने दि 1 स्क्वायर दि 1 लानी 2 2 जा 4 3 3 जा 9 तारगदि 19 14 अदारगदि सिगी फिगर जिना फॉर्म तोदोइबा स्क्वायर से 14 नेबो को आदा हम हंगाने स्क्वायर नो ने फॉर्मूला से यामनग्रे अमन ले यादब जाला हंगाने बको हाइबदि अखोइ जुम हंगिदना हाइबदि अखोइ मरुने खंगि जिंगजे सुमाय तनब कंगु मतने बको आइगुम्बा फाइदौने अदा सिदा साइगी फॉर्मूला से अहामगी फॉर्मूला दो कोइना टाइप 1 की फॉर्मूला दो अदु सिदा सिनसु यायबो लासिको लास्ट की जे आर रोड जो 3 निना कलम जो 3 निना 3 into 3 am नानेबो अदु सिगे अमदन हनरकपदि 2 into 2 1 to 1 अदु 0 into 0 2 to 9 2 to 4 1 to 1 को 14 को मानाब्रा मानाइको सिजिना खनु खनु सब मानबा रोगा कलम ग सब मानरा कांदनेबो अदुगने सिदा अमगा हायोगे कईगुम्बा खोगी रो कलम से सब मानरबको रो कलम से सब मान तारगदि हारिबो सिगे फॉर्मूला अनि से टाइप 1 गिजिने टाइप 2 गिजिने सिगे अनि जे सिनबि यानेबा अदुगा टाइप 1 हाइबदि रोगा कलम गसे रोगा कलम गसे मानदबा मतम से सिददि फॉर्मूला नि सिनबि यादेबो ओनली ngसाइगे टाइप 1 के फॉर्मूला से सिजे सिनगदबा गंताब्रा अमका लके रोगा कलम का मानबदि फॉर्मूला ने मुसे सिनब यायबा को अदुदुगा कईगम रो कलम का मानदबा मतमददि ओनली सिगी फॉर्मूला जंग सिनगदबा केम तनाइको अदुगा सिदिदम हाजिफोदि लाइलिको अदु लेवल अम तमुलु हलकेबा याम नामते लेवल अम तंग
ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯃꯔꯛꯇ ꯄꯛꯄꯗꯣ ꯌꯦꯞꯁꯜꯂꯛꯄꯤ ꯀꯥꯡꯕꯨꯗꯣ ꯑꯗꯨꯝ ꯇꯧꯔꯛꯀꯦꯕ ꯁꯦ ꯌꯦꯡꯉꯁꯤ ꯁꯤꯐꯧꯗꯤ ꯑꯗꯨꯝ ꯌꯦꯡꯉ ꯃꯁꯤꯡ ꯊꯤꯕꯁꯦ ꯑꯗꯨꯝ ꯍꯩꯈꯤꯗꯅ ꯀꯣꯅꯦ 1 2 3 ꯑꯃ ꯂꯩꯔꯦ ꯑꯗꯣ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯃꯅꯨꯡꯒꯤ ꯃꯆꯥꯁꯤꯡꯅ 5 ꯁꯨꯔꯦ ꯍꯥꯏꯕ ꯌꯥꯝ ꯊꯤ ꯂꯥꯏꯅ ꯍꯥꯏꯕ ꯌꯥꯔꯦꯕ ꯁꯤ ꯎꯕ ꯀꯥꯟꯗꯗꯤ ꯑꯁꯤꯗꯤ ꯃꯇꯝ ꯃꯥꯡꯅꯕꯅꯦ ꯍꯥꯏ ꯍꯨꯟꯗꯣꯛꯑꯝꯗꯣꯏꯅꯦꯕ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯇ꯭ꯔꯤꯛꯁꯦ ꯁꯤ ꯈꯪꯉꯨꯔ ꯀꯥꯟꯗꯗꯤꯅꯦ ꯁꯤ ꯍꯨꯟꯗꯣꯛꯅꯤꯡꯉꯔꯣꯏꯕ ꯁꯤꯒꯨꯝꯕ ꯑꯣꯏꯅ ꯊꯤꯔꯛꯑꯅꯦꯕ ꯌꯦꯡꯉꯁꯦꯕ ꯉꯁꯥꯏꯒꯤ ꯁꯦꯝ ꯐꯣꯔꯃꯨꯂꯥꯗꯣ ꯑꯗꯨꯝ ꯌꯦꯡꯁꯦꯕ 1 2 1 2 ꯑꯗꯨ ꯇꯥꯔꯒꯗꯤ 1 square 2 square 1 4 5 ꯁꯤꯅ ꯐꯣꯝ ꯇꯧꯗꯣꯏꯁꯦ ꯀꯌꯥꯅꯦꯕ 5ꯅꯦꯕ ꯁꯤꯗ ꯃꯅꯤꯡꯁꯤꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯕꯨ ꯈꯪꯉꯒꯗꯤꯅꯦ ꯁꯤꯒꯤ ꯑꯆꯧꯕꯁꯦ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕ ꯑꯗꯨꯝ ꯈꯪꯕ ꯌꯥꯔꯕꯅꯦꯕ ꯌꯦꯡꯉꯁꯤ ꯁꯤꯒꯤ ꯃꯊꯛꯀꯤ ꯁ꯭ꯀ꯭ꯋꯥꯔꯁꯦ ꯈ꯭ꯋꯥꯏ ꯁ꯭ꯀ꯭ꯋꯥꯔ ꯑꯆꯧꯕꯁꯦ ꯁꯤꯗ ꯇ꯭ꯔꯤꯛ ꯑꯃ ꯍꯥꯏꯍꯧꯒꯦ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯔꯁꯤꯗ ꯀꯣ ꯄ꯭ꯂꯁ ꯑꯃ ꯍꯦꯛ ꯌꯥꯎꯔꯝꯃꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯂꯁꯅꯦ ꯂꯧꯁꯦꯕꯀꯣ ꯁ꯭ꯀ꯭ꯋꯥꯔꯁꯤꯗ ꯃꯅꯨꯡꯁꯤꯗ ꯄ꯭ꯂꯁ ꯍꯦꯛ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯐꯣꯝ ꯇꯧꯒꯗꯧꯔꯤꯕ ꯁ꯭ꯀ꯭ꯋꯥꯔ ꯃꯁꯤꯡꯗꯣ 5ꯅꯦꯕ ꯌꯥꯔꯕ ꯑꯗꯨꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯍꯣꯟꯗ ꯑꯃꯨꯛ ꯄꯨꯁꯜꯂꯛꯁꯦꯕꯀꯣ ꯁꯤꯒꯤ ꯑꯆꯧꯕꯁꯦ ꯑꯍꯥꯟꯕꯒꯤ ꯑꯆꯧꯕꯁꯦ ꯁꯤꯒꯤ ꯇ꯭ꯔꯦꯡꯒꯜꯁꯦ ꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯔꯁꯦ ꯍꯥꯟꯅ ꯌꯦꯡꯁꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯤꯗ 5 ꯇꯥꯈꯤꯕꯅꯤꯅ ꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯔꯁꯤꯒꯤꯁꯨ 5 ꯌꯦꯡꯇꯥꯏꯀꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯅꯨꯡꯒꯤ ꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯔꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯦꯕ ꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯔꯁꯤꯁꯨ ꯁꯤꯒ ꯆꯞ ꯃꯥꯟꯅꯕꯅꯦꯕ ꯑꯗ ꯄꯤꯛꯁꯜꯂ ꯊꯝꯈꯤꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯨ 5 ꯁꯤꯒꯤꯁꯨ 5 ꯑꯗꯨꯅ 15 ꯁꯤꯒꯤ ꯐꯤꯒꯔꯁꯤꯅ ꯐꯣꯝ ꯇꯧꯕ ꯉꯝꯗꯣꯔꯤꯕ ꯁ꯭ꯀ꯭ꯋꯥꯔꯁꯦ ꯃꯁꯤꯡ 15ꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯏꯀꯣ ꯍꯟꯁꯤꯔꯣ ꯍꯟꯁꯤ ꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ 1ꯒ 2ꯒ ꯁꯤꯒꯤ ꯂꯥꯛꯑꯒ ꯁꯤꯒꯤ ꯐꯤꯒꯔꯁꯤꯅ ꯐꯣꯝ ꯇꯧꯕ ꯉꯝꯗꯣꯔꯤꯕ ꯁ꯭ꯀ꯭ꯋꯥꯔꯁꯦ 5ꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯐꯤꯒꯔꯁꯦ ꯌꯦꯡꯉꯗꯤꯅꯦ ꯁ꯭ꯀ꯭ꯋꯥꯔ ꯑꯃꯁꯤꯗꯅꯦ ꯁ꯭ꯀ꯭ꯋꯥꯔ ꯑꯆꯧꯕ ꯑꯃꯗꯅꯦ ꯈꯔ ꯄꯤꯛꯊꯕ ꯑꯃ ꯈꯔ ꯃꯆꯥ ꯑꯃ ꯊꯝꯖꯤꯟꯕꯅꯦꯕ ꯁꯤꯁꯦ ꯒꯤꯠ ꯂꯥꯎꯅ ꯊꯝꯖꯤꯟꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯎꯕꯗ ꯌꯥꯝ ꯐꯖꯕ ꯃꯥꯟꯕꯅꯦꯕ ꯑꯗꯨꯅ ꯑꯆꯧꯕ ꯁ꯭ꯀ꯭ꯋꯥꯔꯁꯤꯒꯤ 5 ꯑꯃ ꯂꯩꯔꯦ ꯃꯅꯨꯡꯒꯤ ꯁ꯭ꯀ꯭ꯋꯥꯔꯁꯤꯒꯤ 5 ꯑꯃ ꯂꯩꯔꯦ ꯃꯅꯨꯡꯒꯤ ꯈ꯭ꯋꯥꯏ ꯑꯄꯤꯛꯄꯁꯤ ꯁ꯭ꯀ꯭ꯋꯥꯔꯁꯤꯒꯤ 5 ꯑꯃ ꯂꯩꯔꯦ ꯑꯗꯨꯅ 15 ꯁ꯭ꯀ꯭ꯋꯥꯔ ꯐꯣꯝ ꯇꯧꯅꯦꯕ ꯁꯤꯗꯒꯤ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤ ꯈꯪꯉꯕꯅꯤꯅ खरा अमतक लुहल्लकेको अरोइब लेवल अमतक हप्चलके सिम तसरे मतस खरा चाउनी हेके 시오리 그 루마레가 하비디 해기 모두 루만다 라헬라케요 마사이 코나 호키바 매암제 아시게 포뮬라 매암도 반살라가 시로 호토네바고 영어시
roda 1 2 3 4 targadi r je 4 tare column dana mu 1 2 3 4 de column jo 4 tare ba ko 4 4 tare bani na yengaji 1 square 2 square 3 square 4 square 1 is 1 2 is 4 3 3 is 9 4 4 is 16 9 10 16 20 30 tabra chumbra ta lalami ta ai to buje ta 9 10 16 4 ga 20 ko carry to 30 chuma male ko 30 ahan bagi square so ahan bagi box so buje sina phone to buje 30 ne ba ko kya hai ba 30 sida loji ko loji loi khan bi gino manung da square macha ama su yauri ba ko aduda ngasai kai hai kre ngasai kai hai ma matam da karigumba box hai kai karigumba square gi manung sida plus ama smani yauram ma ataragadi sai kya tagiba 5 tagiba nisingibra mamang gi do adumaina siga samane ba siju manandra siloi to khajine adu sida square da plus ama leitra taragadi magi 5 am lane ba sida magi jo 5 ama magi jo 5 ama magi jo 5 ama kintai ko have this is square sida plus awena sigi box sida form to se ma khata ne ba aduna 5 4 za 20 aduna sida 50 kyan tabra tadabra tai adu hanse mathak sigi square to khije ba ko sigi to khije khwai mamangi mamana khona sinagi formula do ara kalam to do adu maina yengseba sida ju row da ju mari lere kalam da ju mari lere adu duna khoina yeng puthoe tegal ma square masing je 30 tar adu da sida mun loram dreba ai ha taragadi marakta square masam sa yaram mi ba adu khoina am kai ha gre karigumba square zida mata sana plus am yam taragadi ma kha je 5 tane ha gre ba mama jo whole proof to ko adu taragadi sida square am yaure nam yaure sam yaure mari ni adu bu sige form to ngam deba box na manga ko adi 5 4 za 20 aduna 50 tare tabra tai ko last one am tang ying se sigi figure je mo pirame ba ko adodem sida mo ngasai kaya ba si manung je to khije ba ko yengse sigi figure je son ma sam tang amuk thangdor ke ba ko sigi figure je ne ba aina e ngeda as ha ta ba yarom mane si je khang ngasai kaya ta ge ba 5 ta ge ha ne ba mamang to ha ge ko aduga si square ma sam amuk hapchalak pa ne ba ko mana tak lawan thing na ko ataraga di square amatang hapsalak pani dana sida ko aduna sida plus 1 la ne 6 la ne kaya ba hana gi sigi plus ki kanu hana gi square gi ka ta ba 5 adu si square je hapsalak pani ba atara di si khang ga di am lai re ko amma bu thorak ke ba khara sathi hek u da Wait, sorry. mayam yik piyo
ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯞꯅ ꯆꯠꯄꯁꯤꯅ ꯐꯗꯧꯕ ꯃꯥꯟꯁꯤꯜꯂꯛꯑꯦꯕꯀꯣ ꯁꯣꯏꯗꯕꯤꯗ ꯁꯨꯃꯥꯏꯅ ꯑꯃ ꯂꯩꯔꯦ ꯑꯃ ꯂꯩꯔꯦ ꯌꯥꯜꯂꯁꯤꯔꯥ ꯑꯃ ꯉꯥꯛꯁꯟꯈꯤꯁꯤꯀꯣ ꯐꯖꯅꯕ ꯌꯦꯁ ꯁꯤꯗ ꯁ꯭ꯀ꯭ꯋꯥꯔ ꯃꯁꯤꯡ ꯊꯤꯔꯣ ꯍꯥꯏꯔꯦꯕ ꯀꯌꯥ ꯇꯥꯗꯧ ꯃꯥꯜꯂꯦ ꯁꯕꯦꯟꯇꯤꯟ ꯇꯥꯔꯝꯗꯧꯅꯤ ꯁꯤ ꯌꯦꯡꯁꯤꯀꯣ ꯁꯤꯒꯤ ꯐꯤꯒꯔꯁꯦ ꯑꯆꯧꯕ ꯄꯤꯛꯁꯜꯂꯛꯄ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯃꯃꯥꯡꯒꯤ ꯁ꯭ꯀ꯭ꯋꯥꯔꯗ ꯃꯇꯦꯡꯗꯨ ꯂꯣꯟꯁꯤꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯛꯄꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤ ꯂꯣꯏ ꯇꯣꯛꯈꯤꯁꯦꯕ ꯁꯤꯒꯤ ꯐꯤꯒꯔꯁꯦ ꯆꯞ ꯃꯥꯟꯅ ꯁꯤꯗ ꯇꯛ ꯁꯟꯗꯣꯔꯛꯄꯅꯦꯕꯀꯣ ꯁꯤ ꯍꯥꯟꯅ ꯌꯦꯡꯉꯁꯦ ꯃꯊꯛꯀꯤꯁꯤꯗ ꯀꯌꯥ ꯂꯩꯕ ꯉꯁꯥꯏ ꯁꯤꯗ ꯀꯌꯥ ꯂꯩꯈꯤꯕ 6 ꯂꯩꯈꯤꯕ ꯀꯣ ꯁꯝ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯀꯣ ꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯔꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯦꯕ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯕꯣꯛꯁ ꯑꯃꯨꯛ ꯌꯦꯡꯉꯁꯦꯕ ꯁꯤꯅ ꯑꯃꯨꯛ ꯀꯌꯥ ꯂꯩꯕ 6 ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯕꯣꯛꯁꯁꯦ ꯄꯤꯛꯁꯜꯂꯛꯄ ꯆꯞ ꯃꯥꯟꯅꯩꯕ ꯁꯤꯒꯨꯝꯕ ꯆꯞ ꯃꯥꯟꯅꯕ ꯐꯤꯒꯔꯅꯦꯕ ꯁꯤ ꯊꯝꯃꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤꯗꯅ ꯗꯤꯖꯥꯏꯟꯁꯦ ꯌꯥꯎꯗ꯭ꯔꯦ ꯁꯤꯗ ꯉꯥꯏꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯀ꯭ꯋꯥꯔꯗ ꯃꯔꯛꯇ ꯄ꯭ꯂꯁ ꯂꯩ ꯇꯥꯔꯒꯗꯤ ꯀꯌꯥ ꯑꯣꯏꯈꯤꯕ 5 ꯁꯤꯗ 12 5 17 ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯕ ꯃꯥꯜꯂꯦꯀꯣ 17 ꯑꯩꯅ 17 ꯌꯦꯡꯉꯣ ꯂꯥꯏꯗ꯭ꯔꯥ ꯌꯦꯡꯕꯗꯗꯤ ꯁꯤ ꯃꯁꯤꯡ ꯊꯤꯕ ꯇꯟꯗꯅ ꯑꯗꯨꯝ ꯍꯨꯟꯗꯣꯛꯑꯝꯃꯗꯕꯅꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯇ꯭ꯔꯤꯛꯁꯦ ꯁꯤꯖꯤꯟꯅꯕꯗꯒꯤꯗꯤ ꯌꯥꯝ ꯂꯥꯏꯔꯦꯀꯣ ꯑꯃꯨꯛꯇꯪ ꯍꯜꯂꯛꯀꯦ ꯁꯤꯒꯤ ꯐꯤꯒꯔꯁꯤꯗ ꯁ꯭ꯀ꯭ꯋꯥꯔ ꯃꯁꯤꯡꯁꯦ 6 ꯇꯥꯈꯤꯕꯅꯦꯕ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯕ ꯐꯤꯒꯔꯁꯦ ꯁꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯐꯤꯒꯔꯁꯦ ꯆꯥꯎꯊꯣꯛꯍꯜꯂꯒ ꯃꯔꯣꯟ ꯈꯔ ꯑꯃꯨꯛ ꯄꯤꯛꯁꯜꯂꯛꯄ ꯃꯔꯣꯟ ꯂꯣꯜꯂ ꯊꯝꯃꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯉꯁꯥꯏ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣꯁꯦ ꯐꯤꯒꯔꯁꯦ ꯁꯤꯒꯤꯁꯤ ꯑꯃ ꯂꯩꯔꯦ ꯃꯅꯨꯡꯁꯤꯒꯤ ꯍꯥꯏꯗꯤ ꯁꯤꯒꯤꯁꯤꯅ ꯑꯃꯃꯨꯛ ꯑꯣꯏꯔꯦꯗꯅ ꯑꯗꯨꯒꯤ ꯁꯤꯒꯤꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯁꯀꯤꯁꯤꯅ ꯗꯤꯖꯥꯏꯟ ꯌꯥꯎꯔꯝꯗ꯭ꯔꯕꯅꯤꯅ 5ꯇꯪ ꯑꯣꯏꯔꯦꯕ ꯀꯩꯒꯨꯝꯕ ꯁꯤꯗ ꯗꯤꯖꯥꯏꯟ ꯑꯃ ꯍꯥꯞꯄꯝ ꯇꯥꯔꯒꯗꯤ ꯁꯤ 6 ꯂꯥꯛꯇꯣꯏꯅꯦꯕ ꯀꯣ ꯑꯗꯨ ꯌꯦꯡꯁꯤꯁꯦ ꯀꯔꯤꯒꯨꯝꯕ ꯁꯤꯗ ꯗꯤꯖꯥꯏꯟ ꯑꯃ ꯍꯥꯞꯆꯜꯂꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 17 ꯑꯣꯏꯔꯔꯣꯏꯕ ꯀꯣ ꯁꯤꯗ +1 ꯂꯥꯛꯑꯅꯤ ꯑꯗꯨꯒ 18 ꯇꯥꯔꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤꯅꯤ ꯃꯁꯤꯒꯤ ꯂꯦꯁꯟ ꯑꯗꯨꯒ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇꯗꯤ ꯗꯥꯏꯁꯁꯦ ꯂꯨꯗꯣ ꯃꯔꯨꯁꯦ ꯌꯥꯝ ꯍꯪꯒꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯁꯦ ꯌꯥꯝꯅꯁꯨ ꯀꯟꯐ꯭ꯌꯨꯁ ꯆꯠꯀꯟꯕ ꯄꯣꯔꯁꯟ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯣ ꯃꯥꯒꯤꯁꯨ ꯃꯊꯪꯒꯤ ꯂꯦꯁꯟꯗꯅ ꯑꯗꯨ ꯄꯨꯔꯛꯀꯦ ꯑꯗꯨꯒ ꯀꯔꯝꯕ ꯐꯤꯒꯔ ꯇꯧꯈꯤꯁꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯊꯝꯃꯝꯕꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯥꯎꯊꯣꯛꯈꯤꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯕ ꯖꯒꯥꯗꯣ ꯑꯗꯨꯅ ꯀꯔꯝꯕ ꯇꯧꯁꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯕꯒꯤꯗꯤ 1000K ꯌꯧꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ 1000 ꯌꯧꯍꯟꯁꯦ ꯃꯌꯥꯝꯅꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯣ ꯑꯗꯨꯗꯨꯒ ꯁꯤꯌꯥꯔꯁꯨ ꯌꯥꯝ ꯇꯣꯏꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯤꯌꯨ